Uniting for a Glaucoma Free World haiba theme da chayot ama chupna chathagadaba World Glaucoma Week listing ni kun mangaga madi lainana ngasi Sizzle Hospital and Research Institute na sindona awareness rally ama Kangla Western Gate tagi Rims Gate phawba chatkre awareness rally aduga madi lainana Sizzle Hospital and Research Institute ki Chairman Dr. Khundongbam Walin hai glaucoma hariba laina asi aikhoi miyoibagi mit pressure hengalakpadagi optical nerves da naba laina makhal amani laina asina soksin khrabadi amukhana layengba yaroidaba mawongda mit tanghanba phawba ngami laina ase asymptomatic oiba laina makhal ama oibana laina asina riba mi masa adu phawba khangjade laina asina henjilaktuna mit udaba haurakpa matamda ta khanglakani adubu laina asingalingaida khanghorabadi matam chana layengduna kalhoba yai cataract ka glaucoma ga yamna khenai cataract operation ama tawraga fahanba ngami adubu glaucoma di optic nerve da naba laina oibana amupu sokrabadi amukhana recover tawba ngamde madam aduna glaucoma laina gi layong asi ekhoi punna khangjin binaba mathau tai karigumba isada chingnaba leirabadi Sizzle Hospital la laktuna free glaucoma detection tawbasu yagani haina makna makhata khe pressure si wanglok pa mit manung pressure wanglok padagi tamna koi optic nerve si solok pa aduga amona halaroi de mit vision loss hai tare irreversible vision loss ki paidagi maroi ba maram se glaucoma ni amna silently India yu aina 11.9 million si nai hai aduga 67 million world yu aina adu charana 1% kitang hele adu Manipur da so koi population de 30,000 hai ragadi 3,000 matakta tumina naragadu boningi aduga aji hai bisi tamna kuna control ta hodragadi mami si blind oideni aduga cataract kumba karimban bit udaba sidi cataract operation ta pai